ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯩꯕꯥꯛ ꯑꯁꯤꯗ COVID-19 ꯂꯥꯛꯁꯤꯟꯅꯕ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯆꯠꯊꯔꯛꯈꯤꯕ ꯂꯣꯛꯗꯥꯎꯟ ꯆꯌꯣꯜ ꯑꯅꯤꯒ ꯑꯃꯨꯛ ꯁꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯁꯤꯟꯃꯤꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯆꯝꯕ ꯊꯧꯔꯝꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ ꯁꯤꯟꯃꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯑꯍꯦꯟꯕ ꯊꯕꯛ ꯄꯥꯏꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎ ꯈꯛꯇꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯊꯥꯗꯨꯅ ꯂꯥꯛꯂꯤꯕ ꯆꯥꯛꯍꯥꯎ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯄꯣꯠꯊꯣꯛꯅꯤ ꯍꯥꯏꯅ ꯁꯛꯈꯪꯕꯒ ꯂꯣꯏꯅꯅ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯏꯟꯗꯤꯀꯦꯁꯟꯁ ꯇꯦग (GI) ꯇꯦग ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯂꯣꯛꯗꯥꯎꯟ ꯑꯃꯗꯤ ꯀꯔꯐ꯭ꯌꯨꯒꯤ ꯆꯩꯊꯦꯡ ꯃꯔꯛꯇ ꯆꯤꯡꯇꯝ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯎꯠꯀꯗꯕꯅꯤ ꯍꯥꯏꯅ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA MP ꯂꯣꯔꯍꯣ S. ꯐꯣꯖꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯗꯤ COVID-19 ꯉꯥꯛꯊꯣꯛꯅꯕ ꯂꯩꯉꯥꯛꯅ ꯊꯝꯈꯤꯕ ꯂꯣꯛꯗꯥꯎꯟ ꯑꯃꯗꯤ ꯀꯔꯐ꯭ꯌꯨꯒꯤ ꯑꯋꯥꯕ ꯃꯔꯛꯇ ꯊꯔꯗ ꯖꯦꯟꯗꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯍꯧꯔꯤ꯫ ꯈꯨꯔꯨꯝꯖꯔꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯂꯤꯖꯥꯕꯦꯠꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ COVID-19 ꯂꯥꯛꯁꯤꯟꯅꯕ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯆꯠꯊꯔꯛꯈꯤꯕ ꯂꯣꯛꯗꯥꯎꯟ ꯆꯌꯣꯜ ꯑꯅꯤꯒ ꯑꯃꯨꯛ ꯁꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯄꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯌꯥꯏ ꯇꯥꯡꯕ ꯂꯧꯗꯨꯅ ꯐꯝꯈꯤꯕ ꯃꯤꯐꯝꯅ ꯂꯧꯈꯤꯕꯅꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯀꯤ ꯆꯠꯊꯒꯗꯧꯔꯤꯕ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯃꯦ 18 ꯐꯥꯎꯕ ꯆꯠꯊꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯀꯤ ꯆꯠꯊꯒꯗꯧꯔꯤꯕ ꯂꯣꯛꯗꯥꯎꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯠꯅꯒꯗꯕ ꯅꯤꯇꯤ ꯅꯤꯌꯝꯁꯤꯡꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯗ COVID-19ꯅ ꯁꯣꯛꯍꯟꯕꯒꯤ ꯐꯤꯚꯝ ꯌꯦꯡꯂꯒ ꯒ꯭ꯔꯤꯟ, ꯑꯣꯔꯦꯟꯖ ꯑꯃꯗꯤ ꯔꯦꯗ ꯖꯣꯟ ꯍꯥꯏꯅ ꯈꯥꯏꯗꯣꯛꯈꯤꯕ ꯃꯐꯝꯁꯤꯡꯗ ꯆꯠꯅꯒꯗꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯔꯦꯗ ꯖꯣꯟꯒꯤ ꯑꯣꯏꯅ ꯈꯨꯡꯒꯪꯒꯤ ꯂꯝꯗ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯑꯃꯗꯤ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯃꯛ ꯃꯊꯧ ꯇꯧꯍꯟꯕ ꯌꯥꯎꯔꯤ꯫ ꯂꯣꯏꯅꯅ MNREGAꯒꯤ ꯊꯕꯛ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯌꯨꯅꯤꯠꯁꯤꯡꯁꯨ ꯍꯥꯡꯕ ꯌꯥꯒꯅꯤ꯫ ꯑꯣꯔꯦꯟꯖ ꯖꯣꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝꯁꯤꯡꯗꯅ ꯑꯈꯟꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯁ꯭ꯇꯦꯠ ꯑꯃꯒꯒꯤ ꯃꯔꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯔꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯒꯥꯔꯤꯁꯤꯡꯗ ꯗ꯭ꯔꯥꯏꯚꯔꯒ ꯊꯥꯔꯒ ꯃꯤꯑꯣꯏ 2ꯗꯒꯤ ꯍꯦꯟꯅ ꯇꯣꯡꯕ ꯌꯥꯗꯕꯒꯤ ꯑꯊꯤꯡꯕ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯊꯤꯡꯕꯁꯤꯡ ꯑꯁꯤ ꯒ꯭ꯔꯤꯟ ꯖꯣꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝꯁꯤꯡꯗꯗꯤ ꯈꯔ ꯃꯈꯩ ꯀꯣꯝꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯏꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁ ꯅꯠꯇꯅ ꯖꯣꯟ ꯑꯍꯨꯝꯃꯛꯇ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8ꯗꯒꯤ ꯑꯌꯨꯛ ꯄꯨꯡ 8 ꯐꯥꯎꯕꯗꯤ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯀꯟꯕ ꯑꯊꯤꯡꯕ ꯂꯩꯈꯤꯒꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯉꯁꯤ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯍꯟꯕ ꯌꯥꯅꯕ ꯑꯈꯟꯅꯕ ꯇ꯭ꯔꯦꯟꯁꯤꯡ ꯊꯧꯔꯥꯡ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯇ꯭ꯔꯦꯟꯁꯤꯡ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯔꯦꯜꯋꯦꯁꯅ ꯅꯣꯗꯜ ꯑꯣꯐꯤꯁꯔꯁꯤꯡ ꯍꯥꯞꯇꯨꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯒ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯑꯈꯟꯅꯕ ꯆꯠꯅ ꯄꯊꯥꯞ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯆꯦꯟꯍꯟꯒꯗꯕꯅꯤ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇ꯭ꯔꯦꯟ ꯇꯤꯀꯦꯠ ꯌꯣꯟꯕ, ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ, ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯗꯤ ꯇ꯭ꯔꯦꯟ ꯇꯣꯡꯂꯤꯉꯩ ꯃꯇꯝꯗ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯒ ꯂꯣꯏꯅꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯅꯕ ꯑꯊꯨꯕꯗ ꯑꯀꯨꯞꯄ ꯋꯥꯔꯣꯜꯁꯤꯡ ꯐꯣꯡꯂꯒꯅꯤ꯫ ꯉꯁꯤ ꯃꯦ ꯊꯥꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯃꯦ 1ꯕꯨ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯁꯤꯟꯃꯤꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯊꯧꯔꯝ ꯃꯦ ꯗꯦ ꯍꯥꯏꯕꯗꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯅꯨꯃꯤꯠ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯂꯦꯕꯔꯁ ꯗꯦ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯥꯔꯀꯔꯁ ꯗꯦ ꯍꯥꯏꯅꯁꯨ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯄꯤꯕ ꯄꯥꯎꯖꯦꯜ ꯑꯃꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯂꯦꯕꯔ ꯑꯃꯗꯤ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ T.H. ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯂꯧꯃꯤꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯁꯛꯈꯪꯕꯤꯕ ꯑꯣꯏꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯈꯤ꯫ मेगी तारीख अमसी पृथ्वी की मफम खुदिंगमक्ता सिन्मीगी नुमित आयना पालन तौरी हनक्की सहीगिदी आयना खंजबदा आयगी थमोइदे सेंगना हाइजरबदा अखोइगी लबुक्ता सुकचोक सोक्तबा लेतना अयुक नुंथिल नुंदांग खायदा नुंसा नुंजुता नुंसा मरक्ता थबक सूरिबा अखोइगी लौमीसिंग अखोइगी चाखुमदा मई लेप्तना चाहन लेरिबा चरा हेलन थंबिरिबा लौमीसिंगदा अखोइना कथोक्तुना हनक्की
नुमित हनकी नुमित असिदी अखोइन सेलिब्रेट तौम थोई हाइना आई मयाम थमजगी सिन्मी सिंगी नुमित मे देना लाकपदा सिन्मी सिंगना लौरिबा थौदांग सिंगबु सिंथारादुना मणिपुर लेजिस्लेटिव असेंबली की स्पीकर वाई खेमचाना मणिपुर की मियाम मरु ओइना सिन्मी सिंगदा याफा पाउजल पिरखली स्पीकर ना महा की पाउजलदा ब्रिटिश ना पालिंगै मतमदा सिन्मी सिंगना लौखिबा थौदांग अदो कैदौनुंगदा काउरोइदबनी अमदी ngasi अखोइगी लेबा असना मांगजल थाना चाखतपा ngamliba asisu सिन्मी सिंगी मपाल ननी हाइबदा हाइमनबा थोक्लोइ सिन्मी सिंगबु सोइदा ngamdana semgat piba haibasi khunai asibu semgat pani haiki मणिपुर लेंगा की हेल्थ मिनिस्टर एल जयंत कुमार नसु लमदम मसीगी सिन्मी सिंगदा मे देगी याइफा पाउजल पिरकली मिनिस्टर न महा की पाउजलदा लौमी सिन्मी सिंगना पुथोकपा चिंजाकना आइखोइ ngasi फाउबा हिंगबा ngamlibani मखोइना थेंगनरिबा अवाबा सिंग आइखोइना खंगबगा लोइनना इकाई खुमनाफम थोई अमदी लेंगाकनसु सिन्मी सिंगी याइफनबा थबक थौरम कया पाइखतली हाइखी नुमित असिगा मरी लेनना मिनिस्टरना मणिपुर स्टेट आर्काइव दा थबक तौरीबा अमदी थोंग नंबोनबी सेमजन साजिलीबा सिन्मी सिंगदा हैंड सैनिटाइजर अमदी फेस मास्क सिंगसु यंथोखी मालेंगी मफम पुमनमंगता पालन तौबगुम मे देगी तांग अमा सिन्मी सिंगी नुमित पालन थौरम ngasi ऑल मणिपुर वर्किंग जर्नलिस्ट यूनियन अमजुना सिंदना मेजोर खुलदा लेबा प्रेस क्लब ता पांगथोखरै लेबा की हौजिक ओरिबा फिवम असदा अमजुगी स्टैंडिंग कमिटी की थौमी सिंह सरुक यादुना चमना पांगथोखिबा थौरम अदुगा मरी लेनना अमजुगी प्रेसिडेंट बिजोय कक्सिंग ताबमना मथौ तौरिबा पौमी सिंगदा पाउजल पिरदुना कोविड-19 की चैथेंग मरक असदा मतम मतमगी ई पाउ कया यौहंदुना मियामगी मित नाकोंग हेलिबा सिनफम असिदा लेरिबा पौमी सिंगना कथोपगा लोइनना ngamliba makhai miyam gi seba matol lomna tauba ngamnaba honaminasi haiki अमरोमदा हौजिक ओरिबा फिवम असदा करिगुम्बा पौमी सिंगना मथौ तौबा मतमदा खुदोंग थिबा थोक्लबदी लेंगा की माइकैदगी लौखतफम थोपा थबक सिंग लौखत पिनबा लेंगा की पुकनिंगसु चिंगसिलकली मालेम सिनबा थुंगना पांगथोकनरिबा मेदे लिसिंगनी कुनगी थौरम कोविड-19 रिलीफ कमिटी बिष्णुपुर एसी न सिंदुना कमिटी असिगी ऑफिस हांगलिबा बिष्णुपुर अवांग गवर्नमेंट प्राइमरी स्कूल दा ngasi पांगथोखरै थौरम अदुदा मणिपुर पोल्यूशन कंट्रोल बोर्ड की चेयरमैन सु ओरिबा ओइनाम केंद्र की एमएलए एल राधा किशोर कमिटी की एडवाइजर एन सना जाउबा कन्वीनर टीआईसीआई मामदे एक्स मिनिस्टर के एस जीवनना अथोबा मिथुंगलेन सिंह ओइना सरुक याखी अखंग अहै सिंगना मेदेगी नुमित नुंगी वाखलोन हौरकपगी वारी तामिनदुना नहौनना निंगसिंगमिनाबना थौरमगी मेरुप मोइबा सक्तम ओइखी एल राधा किशोरना कोविड-19 रिलीफ कमिटी बिष्णुपुर एसी असी कोविड की इशू लोइख्रबा मतुंग ममिंग होंगदोकलगा नत्रगा अनौबा कमिटी अमा सेंबिदुना केंद्र सिगी लौमी सिन्मी सिंगी चौखनबा थौरांग लखलसी सुबा नोंबा वाटपदगे अखोई चिंजाक मिपान तोंग तांगबनी हाइबसी निंगसिंगलगा मिपान तांगदनबा होनामिनरसी मदुदा मणिपुर लेंगा की माइकैदगी सु मतेंग लौनबा अचौबा थौदांग लौगनी हाइखी फैमिली को आई खप हाइबो वखम लापदगी नसी अखोना कोई मी मरसिदा क्लासिफिकेशन मैम खाइ सिमी हाइबसिदा लेबर हाइबो बॉन्डेड लेबर हाइबो कामु खर लेरमी मदो लेबी आबो भारत स्थिति लेते कोई चलिबा भारत की गणतंत्र की चना पताप से तसेंबदी बॉन्डेड लेबर कोई चपचाबा हक नसी चप्पीबा भारत की प्राइम मिनिस्टर लेबर मोदी जी कोई चपचाबा हक पी कोई यूम लेते यूम साबीगनी कोई चेंग लेते चेंग पीबीगनी विडोसिंग द पेंशन पीबीगनी गैस पीबीगनी इलेक्ट्रिफिकेशन तोबीगनी तसेंबदी कोई नसीदी भारत स्थिति कोई सिस्टम ना भारत की लेबर लेंगा की एडमिनिस्ट्रेटिव सिस्टम ना भारत की कॉन्स्टिट्यूशन दा मानमी थामे ngasi megi tang ama malemgi sinmi singi numit international labor day na lakpada iraipa ki simit londa achawa thodang loriba sinmi amasung lomi singbu manipur students association delhi masat ki maikaidagi ya proposal pirakpaga loinana ikai khumnaba ulakli ngasi masat ki maikaidagi thorakhiba charol amana malemgi mafam kayada sinmi singna thengnariba awaba singi maraktagi loilam lengakta su nomliba lomi sinmi singna hena awaba mayoknari फिवम असी मियाम होपना मयेक सेंगना खंगमिनबा अमसुंग फिवम असिदगी नानथोक्तुना अवोनबा अमा पुरकनबा होनबा हाइबसी आइखोइ खुदिमकी तंगाइ फदरबा थौदांगनी
ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯑꯐꯕ ꯂꯝꯕꯤꯗ ꯊꯧꯅꯥ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯗꯨꯅ ꯂꯧꯃꯤ ꯁꯤꯟꯃꯤ ꯑꯃꯗꯤ ꯏꯃꯥ ꯂꯩꯄꯥꯛꯅ ꯃꯤꯈꯥ ꯄꯣꯟꯗꯅ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯐꯨꯗꯣꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯈꯤ꯫ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯂꯣꯛꯗꯥꯎꯟ ꯍꯥꯡꯗꯣꯛꯂꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯔꯥꯏꯅ ꯂꯧꯕ ꯆꯨꯝꯗꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯚꯤꯗ-19 ꯂꯥꯛꯁꯤꯟꯅꯕ ꯍꯤꯗꯥꯛ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯀꯣꯚꯤꯗ-19 ꯐ꯭ꯔꯤ ꯁ꯭ꯇꯦꯠ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯤ ꯍꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯑꯦꯟड ꯁꯣꯁꯤꯌꯦꯜ ꯑꯦꯗꯚꯥꯟꯁꯃꯦꯟꯠ IPSAꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯌꯦꯡꯗꯨꯅ ꯂꯣꯛꯗꯥꯎꯟ ꯍꯥꯡꯗꯣꯛꯂꯕꯁꯨ ꯑꯀꯛꯅꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃꯒꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯐꯤꯚꯝ ꯌꯦꯡꯂꯒ ꯍꯥꯡꯗꯣꯛꯄꯅ ꯆꯨꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯍꯤꯔꯝꯗ ꯀꯥ ꯍꯦꯟꯅ ꯈꯪ ꯍꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯍꯟꯅꯤꯡꯉꯤ꯫ ꯍꯥꯊꯨ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯂꯧꯈꯤꯕ ꯐꯤꯔꯦꯞꯅ ꯅꯧꯍꯧꯅꯅ ꯑꯩꯈꯣꯏ ꯀꯣꯚꯤꯗ-19ꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯛꯀꯅꯤ꯫ ꯃꯔꯝ ꯆꯥꯗꯅ ꯃꯤꯌꯥꯝ ꯄꯨꯟꯕꯤꯒꯅꯨ꯫ ꯃꯅꯤꯄꯨꯔꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒ ꯇꯥꯏꯅꯔꯤꯕ ꯉꯝꯈꯩꯒꯤ ꯁꯔꯨꯛꯁꯤꯡ ꯂꯩꯉꯥꯛꯅ ꯑꯍꯦꯟꯕ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯁꯦꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎ ꯈꯛꯇꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯊꯥꯗꯨꯅ ꯂꯥꯛꯂꯤꯕ ꯆꯥꯛꯍꯥꯎ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯄꯣꯠꯊꯣꯛꯅꯤ ꯍꯥꯏꯅ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯏꯟꯗꯤꯀꯦꯁꯟꯁ ꯇꯦꯒ ꯍꯥꯏꯕꯗꯤ GI ꯇꯦꯒ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ GI ꯇꯦꯒ ꯑꯁꯤ ꯆꯥꯛꯍꯥꯎꯒꯤꯁꯨ ꯄꯤꯔꯦ ꯍꯥꯏꯅ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯏꯟꯗꯤꯀꯦꯁꯟꯒꯤ ꯗꯦꯄ꯭ꯌꯨꯇꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯆꯤꯅꯥꯔꯥꯖꯥ G. ꯅꯥꯏꯗꯨꯅ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦ꯫ ꯆꯥꯛꯍꯥꯎꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯀꯟꯁꯣꯔꯇꯤꯌꯝ ꯑꯣꯐ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁ ꯑꯣꯐ ꯆꯥꯛꯍꯥꯎ ꯕ꯭ꯂꯦꯛ ꯔꯥꯏꯁ ꯃꯅꯤꯄꯨꯔꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯅꯣꯔꯊ ꯏꯁꯇꯔꯟ ꯔꯤꯖꯅꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯃꯥꯔꯀꯦꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ ꯑꯅꯤꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃꯗꯤ ꯃꯅꯝ ꯆꯦꯜꯂꯤꯕ ꯆꯦꯡ ꯃꯈꯜ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯕ ꯐꯧ ꯃꯈꯜ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯍꯤꯗꯥꯛ ꯑꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯤꯕ ꯐꯧ ꯃꯈꯜ ꯑꯃ ꯑꯣꯏꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯤꯌꯥꯝꯅ ꯂꯣꯛꯗꯥꯎꯟ ꯑꯃꯗꯤ ꯀꯔꯐ꯭ꯌꯨꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯇꯝ ꯑꯃꯠꯇꯅꯤ ꯍꯥꯏꯕꯁꯤ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯊꯕꯛꯅ ꯎꯠꯀꯗꯕꯅꯤ ꯍꯥꯏꯅ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MP ꯂꯣꯔꯍꯣ S. ꯐꯣꯖꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯆꯤꯡꯇꯝ ꯑꯃꯠꯇꯅꯤ, ꯑꯩꯈꯣꯏ ꯃꯁꯦꯜ ꯋꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯤꯡꯗ ꯍꯧꯕ ꯃꯅꯥ-ꯃꯁꯤꯡ ꯄꯨꯗꯨꯅ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛꯀꯤ ꯃꯤꯌꯥꯝꯗ ꯄꯣꯠ ꯂꯥꯟꯕ ꯂꯥꯛꯄꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ MPꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ MP ꯑꯁꯤꯅ ꯂꯨꯆꯤꯡꯗꯨꯅ ꯄꯨꯔꯛꯄ ꯃꯅꯥ-ꯃꯁꯤꯡ ꯑꯗꯨ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MP ꯗꯣꯛꯇꯔ R.K. ꯔꯟꯖꯟ, ꯍꯩꯔꯣꯛ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯃꯦꯝꯕꯔ T. ꯅꯨꯡꯁꯤ, ꯍꯩꯔꯣꯛ ꯅꯒꯔ ꯄꯟꯆꯥꯌꯠꯀꯤ ꯆꯦꯌꯔꯄꯔꯁꯟ ꯑꯃꯗꯤ ꯀꯥꯎꯟꯁꯤꯂꯔꯁꯤꯡ, ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡ T.H. ꯖꯣꯔꯖꯦꯠ, L. ꯔꯥꯖꯃꯅꯤ ꯑꯃꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯍꯔꯥꯎꯅ ꯂꯧꯈꯤ꯫ ꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯂꯥꯛꯂꯤꯕ ꯆꯤꯡꯒꯤ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯗ ꯉꯝꯖꯕ ꯌꯣꯡꯈꯝꯗ ꯁꯥꯕ ꯈꯨꯗꯩ ꯑꯃꯗꯤ ꯆꯥꯅ-ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯈꯨꯗꯣꯜ ꯇꯝꯈꯤ꯫ ꯄꯣꯠ ꯂꯥꯟꯅꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ MP ꯐꯣꯖꯦꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯆꯤꯡꯇꯝ ꯑꯃꯠꯇꯅꯤ ꯍꯥꯏꯕꯁꯤ ꯊꯕꯛꯅ ꯎꯠꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯆꯤꯡꯒ ꯇꯝꯒ ꯎꯅꯕ ꯌꯥꯔꯝꯗꯕ ꯑꯗꯨ ꯉꯁꯤꯗꯤ ꯂꯩꯇ꯭ꯔꯦ꯫ ꯀꯣꯚꯤꯗ-19ꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯑꯋꯥꯕ ꯀꯌꯥ ꯄꯤꯔꯕꯁꯨ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯂꯝꯗꯕ ꯀꯌా ꯈꯪꯕ ꯉꯝꯍꯜꯂꯦ꯫ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯁꯤ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯍꯜꯂꯦ꯫ ꯆꯤꯡꯒꯤ ꯃꯌꯥꯝꯕꯅ ꯇꯝꯒꯤ ꯃꯅꯥꯎꯁꯤꯡ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯨꯜꯗ ꯍꯧꯕ ꯃꯅꯥ-ꯃꯁꯤꯡ ꯈꯔ ꯆꯥꯔ ꯅꯣꯡꯈꯥꯅꯕ ꯄꯨꯔꯛꯂꯤꯕ ꯑꯁꯤ ꯍꯥꯎꯇꯕ ꯃꯅꯥ-ꯃꯁꯤꯡ ꯉꯥꯛꯇ ꯑꯣꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯁꯤꯗ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜ ꯑꯗꯨꯗꯤ ꯌꯥꯎꯔꯤ꯫ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯩ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕ ꯃꯐꯝꯗ ꯏꯪ-ꯇꯞꯄ ꯂꯩ, ꯆꯥꯎꯈꯠꯄꯁꯨ ꯈꯣꯡꯖꯦꯜ ꯌꯥꯟꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯥꯎꯈꯠꯄ, ꯏꯪ-ꯇꯞꯄ, ꯋꯥꯠꯇ ꯄꯥꯗꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤ, ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯁꯤ꯫ ꯆꯤꯡꯗꯁꯨ ꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯥꯛꯄꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯌꯥꯝꯁꯨ ꯆꯤꯡꯗꯁꯨ ꯋꯥꯏ, ꯇꯝꯗꯁꯨ ꯋꯥꯏ, ꯑꯗꯨ ꯑꯃꯅ ꯑꯃꯒꯤ ꯋꯥꯕꯁꯤ ꯈꯪꯅꯕꯤꯔꯛꯂꯒ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯒꯤ ꯄꯨꯊꯣꯛꯑꯒ ꯇꯝꯒꯤ ꯀꯥꯡꯕꯨꯕꯨꯁꯨ ꯉꯥꯛꯇꯪꯒꯤ ꯁꯨꯝ ꯌꯦꯟꯅꯔꯒ ꯑꯩꯈꯣꯏ ꯑꯔꯩꯕꯁꯨ ꯄꯨꯊꯣꯛꯑꯒ ꯇꯧꯁꯤ꯫ ꯑꯃꯔꯣꯝꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯥꯡꯃꯩꯗꯣꯡꯒꯤ ꯃꯤꯌꯥꯝꯗ ꯉꯁꯤ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MP ꯗꯣꯛꯇꯔ S. ꯐꯣꯖꯦ, ꯀꯥꯡꯄꯣꯛꯄꯤ AC ꯒꯤ MLA
Awangbo, Newmai, Amasung, Chingi Kunja Kayaga Luinana, Ching the Fangba Chana Taknaba Polam Singi Mating Pangkray. Inner Manipur Parliamentary Constituency ki MP Dr. R.K. Ranjan Su Sarukyakiba Tengbang Pibagi Thauram Aduda, Hianglam Kendragi MLA Dr. Y. Radesh Yamnasu, Chingi Kunja Singda, Tamda Fangba Chana Taknaba Polam Sing Piduna, Hena Mapung Faba Ama Oiki. Pau Gimarta Natema Brematang Lausari. Khanghanjaba Lamjingba Hospital and Medical Research Institute Private Limited na Hogzik Oiriba Khudongchadba Kaya Sigi Yenglaga Miyamgi Damag Hospital Asigi Maternity Ward Pung Kunmari Hangduna Miyamgi Thawal Taujaragani Adumakpu Hospital Asigi Atopa Department Singdi Service Leptugani Hospital Asida Laktingai Mamangda Makhada Pizariba contact number Asida Hanana appointment Lobiu Amadi patient ka Miyui Amadagi Hena Loina Biraktanaba Khanghanjari Jariba Lamjingba Hospital and Medical Research Institute Private Limited, Rim Southgate Kombinai Kaitel, contact number 8258 967890. Siri Siri Radha Madan Mohan Baing Namo Purva Samda Aikoi Kwaibu Konbiramba Aribam Lucky Kumar Sharma Aigya Lakhina Aikoi Kwaibu Thadok Lamlaga Haukiba Tang Kungatare Thamari Inglising Aniga Kun Kalengi Marini Panba Ningthokaba Numita Sri Gurugi Kripadagi Vase Olaga Krishna Chaitanya Das Haiba Nam Phangjeduna Brindaban Prapti Oikre Lakliba Tang Tare Thamanga Inglising Aniga Kun Kalengi Tara Mangani Panba Purnima Sagol se numita Jira Usov Thokle Numit Asida Swargagi Atma Santi Gidamak Ngamjaba Bastu Kharadang Sri Harinam Sankritan Galoinana Kachagadauri Seva Fangjari Vasing Aribam Ongbi Joy Kumari Devi Aribam Brajakumar Sharma Aribam Rameshwar Sharma Aribam Dhanmani Sharma Aribam Radhakanta Sharma Aribam Ramkumar Sharma Sagolban Thangapat Mapal Imphal. Breaking Matung the Taramnong Chari, Makataba Pauda, Takhil Pata Laiba Institute of Bioresources and Sustainable Development Gi, Maikadigi Ngasi Rimski Medical Superintendent RNA Extraction Kit Amadi, one real-time PCR machine Amamam Kusinakray, Kulai Singadu Rimski Authority na Housing Satariba, COVID-19 Gi test Loinana, Mapalamda Lairiba, Lamda Masigi Mioy Sing, Changlakpa Matamda, Makoibu Laina Sigi test Tawada, Mathautava Amadi, Rimski VRDL gi thabak sing hena mapung fana chathanaba haizarakpadagi pirakhibani IBSD gi maikadigi su makhatana COVID-19 laksanaba honabada pangba yaba mateng sing pangkhigani hairi panba yabadi mamang dasu institute asina Janimski authority dasu one real time PCR machine ama khusinakhrabani Lockdown amadi curfew gi awabagi mathakta Muslim singi chakhen tha oibagi wanaraba matam masida Moirang Kendra gi manung chana laiba Kwakta Gram Panchayat ki ward number 5 Kwakta Khumanda MGNREG S ki changlakhiba paisa lokthokna bahonabada ward asigi member na paisin khiba bank passbooks piu yadabadagi ward asigi miyamna member gi yumda ngarang numidang wairam thomjin krai adubu makhata na thokaningdaba thodokti thokhidrei Member gi yumda Thomson Kibaduda Yaukiba Job Card Holder Kutub Alina Fongdokibada COVID-19 ki lockdown ga loinana Muslim ki chakhen tha matamasida ising khak thaktuna wana leiribani Lengak na pauche amadi TV da miyam ki mateng tauri haina fazaba wahai kaya haibana puk thangadabana te athuba matamda mari lainaba authority na mityeng changbiu haiki Tamthiraba COVID-19 laichat ngakthoknaba lengak na thamkiba lockdown ga sagonaba curfew ga lam kharada komthok khibadagi ngasidi wahan thok leitraba lockdown ga pangkhak oire lockdown thugaiduna lambi lamjawda thopabu akan athau ama oina khanbagi wakhal thadokpa matam oire lockdown ga sagonaba curfew leiringai cherakta traffic jam oirakpada angakpa poknakrai hiramasigi matangda TOMTV ki paudam ama Malemgi miyuiba khunaida landaragliba COVID-19 laichat ngakthoknanaba leingakna thamlamba lockdown ga sagonaba curfew state asigi oina sector kharada komthokpadagi ngasidi wahan thok leitraba lockdown ama oire lamdam asida COVID-19 positive oiba case leitabadagi miyamgi wakhalda ka hena mipaidabagi mami ama tarakpasi laibak thibani siraba tanfam asida passenger puba auto singna
Huran Nalada Gari Chenba Hobagi Mami Ama Tarakpa Asina Leingakna Thamliba Asa Pumba Khangu Thakta Manghanba Haibadu Taragani. Ahing nungthil nongju nungsa khaidana miyamgi yaifanabigidamak sintha pangliba police singna thengkhang kayada lockdown thugaiduna lambida thorakpa kaya fagatpa laikre pharaba mioi singdagi fine thihenbata natana makhoibu wakhal tananaba pauta kasu piribani sairakasida sasinabase sang paiduna thinglabadi thokhorage matagum lockdown thugaibabu akanbani khanduna lamjau sorokta adumak thoklagliba sing asi wakhal tahaningbagi apamba kaya mathau toiba police singna fongdoraki ado akhoi siraisa minu thonggi sira khoi check tawbiriba akhoi sirong mayamna akhoi da nungai tabadi public mayamna loina ba pass yaudana karika mayam lakpiba adagi hospital gi duty su natabada hospital gi duty gi kanoga si ga napsalaga mayam sapiba asisu tahoningde dogi leba ki asuk chawba isu ma leina public mayamna curfew thugaraga lakpiba su kaya akhoi police ki mai ga khoi pamjaba wale Miyamgi yaifanaba thamliba lockdown amadi curfew lairingaida traffic jam oirakpa angakpa poi haina traffic police singi thamoida sona hori sector kharada komthokhibadagi mi chinbagi sang hengalakliba asina maram oiraga lamdam asigi tunglam chatta covid-19 gi saitheng sauna phanglakloi haiblaite laingak na lokhalakliba thausil thaurang kaya si aikhoina indaba thoklabadi sakudaba laichatna khunai asigi mirolbu chauna akibagi masak oiraba saitheng pirakani nungai taba fongdorakpaga loina aikhoi pumba wakhal taminaba matam oire hairaki loina mi khudimaki loina bazar tamna laknareba aduna gari singji curfew pass yawachu yawdabachu loina laamina traffic aikhoi duty tawada masidi awaba moireba isa gi virus changdanabagi taw haiba potuni adu aikhoi parja miyamna masi khangdre maruaina adugi curfew pass pi geraba office singina to ID curfew pass PDC dakar oidita piradi phaba mi khidemana curfew pass lauraga loina ayamana laeba hojikti Manipurda COVID-19 positive oiba case laitraba matungda Manipur laingakna thamlamba lockdown adu sector kharada hangtokhibadagi miyamna lambida ka hena tholokpana maram oiraga Manipur laingakna thamliba lockdown asi lockdown oiribra mapung phaba lockdown ama oibagi sakta madudi uba fangdre Tanfamasida hangba yariba wahangde Manipur laingakna miyamgi yaifanabagidamak thamliba lockdown asi miyamna wakha tadaba mongda hena chamamnaba thokdoka yadi adumak thokhalib cameraman Naresh Kaloina paudamjariba yaifaba maitai kharibam Times of Manipur Imphal COVID-19 ga mari lainana lenga asina thamliba lockdown asida ayuk numidang naidana frontline da mayong yariba Manipur Police Department ki personnel singna tawriba service pu ikai khumnaba uladuna Kuki Baptist Convention na chingda fangba chana thaknaba polam kaya ngasi Imphal East amadi West ki police personnel singda tengbang pikre The Kuki Baptist Convention very much at this juncture when we all are working day and night 24/7 aduna ekhoina mogi tabiman se khoina kaujaroi aduga hojik toriba se khogi sing tam aduna Manipur loinamak se sigi thabak stage amna hena amaga nungsinaba porakpa sada loinama phawi aduna masi khoi matam chupada Kuki Baptist Convention se hena phaba chaukhatpa hena afaba oina matam pumada chaukhatpa oibiu haibase simtang haijage thank you koina haijaningbasi hairibasingse koi unit mayam police station adagi reserve line koi outpost mayam leiribasida koi yenthokjage amasung jinggi damakta makoina thokpubibasi ekoina jam nungaye haina nungaiba phongdokpa oina encourage oina ekoina pot jensang napi khara purak laga mafam sida pibabani makoina taram na losin bibagi damakta ekhoi se jam nungaye isol na makoi bol pibo isunu makoi gi thabakta mangjo na isol na makoi lamjing bibo isunu COVID-19 ngakthongnaba laingakna thamkhiba lockdown amadi curfew ki awaba marakta third gender community singna makhoi masen amana amagi mateng pangna duna hingmina hori hiramasi matangda TOMTV ki akhanaba paudam ama
Third gender. Wahai asi taba matamda miyamna amadi akoibana makhoibu kadai fauba manaba miyengna yengbiribagi haibusuni. Ngasi faubada nupi manbi sing asi maruoina beautician, costume designer amadi atopa ake amogi lamda third gender natraga nupi manbi singna achauba thaudang lauri. Masida sunatana Manipuri digital film kayadasu ngasidi nupi manbi sing saktam lamba horakli. Sinfam sing asi haihudaba third gender kayamarumdi makhoiga chanagadaba sinfam thibada awaba kayamarum mayok naduna leiri. Lengagasina COVID-19 gi pandemic asidagi ngakthoknabagidamak lauthokhiba lockdown amadi curfew na maram oiraga maikei khudingda pirakliba safu asigi chaitheng third gender singdasu chauna fangli. Lockdown taukhibadagi makhoigi senthok lambi leitabana amadi khunai asina makhoibu sakhang bidabana lockdown gi awabagi mathakta hena awaba ma oirari. Transgender sing the proper saving lairam da bagi amna chawba kaino ama picture am uba phangeba accessible oi ba pot ama transgender sing ki damang ta tawbi ba mathau tai na khale kai kino hai de moi man earning se beauty parlor ni aduga beauty parlor hang ba ya ga ne hai ba sidi hantak sahi gi di ai di thaza de Lanai lup kharagi matenga loinana third gender sing asina makhoi masen khainaraga Manipur khakta natana Assam, Nagaland, Meghalaya na chingba mafam singda leiba third gender singdasu mateng pangduna hingnabagi lanfamda punna lantheng minari. India gi Supreme Court na makhoibu ahum suba gender haina sakhanglabasu amadi makhoina khunaya sigi lam kayada achauba thaudang laurabasu miyoi kharanadi makhoibu manaba miyengda yengbibagi chang watpagi mami chauna tari. Site tagi khangna chana badagi pesa khai raga mayang gi mateng pang ba habit sidi tunggi oina sangna tawbanga moi han baddi state di haida bane aina di center da hai bane ba dona ministry da imana bi amatroga adai di dona ministry na mu state ta thadara akanda smaina state na moi gi direction oiro order oiro moina khangbi bado moina o sigumba community se darkar oire habase akoina iri bo warol dubu phajana khangbi raga smaina initiative boina district wise oina lokhat pirak pa jai sigi anauba state ki khongthang jai aduki matik thagat chai lockdown gi si awa bisida akogi ise satana akoi transgender natana akoi tom singju sigi kana wase pibi dangta thagat sari na yamna harawe yamna sunungai adubu COVID-19 pandemic na maram moiraga mipum khudimak amatoina lantheng minari ngai matamasida aikoi gi akoi bada himinari ba third gender singa susu makhoibo mari leina ba authority na midiang changbirak ba made makhoibu society asina karamba matamda manaba midiang da yengbirakadage haina khawrang ngai duna lehore TOMTV ki damak camera person Ozit Mangsa tabam galoira paudam zaribi Asapriya Lorembam TOMTV News Imphal. Miyoi bakudimak amatani waraba matamda amaga mateng taunaduna hanadagi leiraklaba machin manau oibagi maribu hena fagat hanabagi wakhalonda COVID-19 na maram oiraga waraba tampaklamgi ichilinau singi mateng taubani haina Sirarakhong Khulgi chairman Ningkhan Jimik na fongdokrai. Ngasi Sirarakhong Khulgi Village Authority amadi Sirarakhong Baptist Church ki miyoi singa kusam naduna khulasida fangba ensang napi kaya puraktuna United Committee Manipur UCM da khusinabagi thoramda mahakna makha taraduna tamthiraba laichada sina miyam da piri bachai theng asida khulasida fangba potlam sing puraktuna tampaki miyam gi mateng tawba fangba asi nungai ba fawi Chingi lamda waba taraba matamda tampaki chilinau singna tongan ba mateng kaya pangduna lakhi Asumna amaga mateng taunaba sina hanadagi ching amadi tamgi marakta lainaramba mari adu hena sesin hanba ngamlagani haikhi Aikoi mi se chap mane awaba tamin narogan sida amaga nungsinaba haibasi kidamakta aikoi na khudon asi tamjarakpani haibasi mayamda haijari aikoi na free oiduna Chingda panghau hau ya duna aikoi na pangyan yalaga purak panate aikoi su tamsida lakpasi yamna kijai laina sigi damakta adoirasu aikoi jackson thorang laujaraga tamgi ichininau sing warabasida khitang oirabsu mating oinabagi damakta aikoi na wana hodna jaraga purak chabani haibasi mayamda thamjaningi
Amarom da UCM gi President Sunil Karamna amaga leinaba mari asi awa ana taraba matamda mateng taunaba haiba asina utlibani hauziki luraba tanfam asida chingi ichilinau singna asumna mateng tauriba asi thamoigi oiba mari adu utpani UCM na su chingmi ichilinau singi awaba tarakpa khudingda saruk yaduna leiri haki Tampakta leiriba isnau sing puramon su singda kari warige haibase masi punamung sokoina khali aduna angamba United Committee Manipur na so paksana piba ngamjadragasu akhatna ba kharada singda akoi sugumba waraba taro matamda UCM na su akoi share tawjari haibagi message amagoina thambibani adugi part amoina ngasi mafam masida la akanda akoi kaigumbo kharada oiso pibiramase adugi matik mamalyami adu loinana pibirami ba mana masing punamang ase aikoina mu miyamda tampakta leiba miyam masida aikoigi mayamda khoina yentokchabai tharokse tawjagani Makata na ngasi sirara kongdagi kusinaram kiba polam sing adu kay Sampa Junction da maruoina COVID-19 gi tangka gasida frontline da lairiba security personnel sing media amadi medical staff sing da ahen ba miting thamduna miyam da yenthokhi asingumba amaga gi mateng tawriba si gi mari adu hena session hanba thodokni masina chingtam anida hana lainaramba mari dagi hena session hanba ngamlagani haki Aigi mari aigi marup mapang aigi isindenau thirak paibse masi aikoi punang put thanaba yadraba singtam amasung aikoi gi singa tanggi lainariba relationship ase masi achetpa phirep amaka aikoi soidena makki makata na laigene na khale aduna maram markana aikoi corona virus tagi aikoi aduguma virus isu sangdana ba hona matamda laingak na piriba aduga advisory sing punaba se Manipur praja punamuna aikoi inminasi aduga loinana aikoi Manipur gi Corona virus narige marok asidasu akogi soktanaba sing amasung tamda leiriba miyam punamuna haujikti aikogi nungsinabagi mari do masina tungda hena siena afaba mari amaka porpa oresunu habse UCM gi maikedi gi appeal tawjori Amoromda ngarang Ukrul gi Tangkhul Students Union amadi Tangkhul Nagalong na chingba community apunbana sana konungda laktuna Kusinaram hiba ensang napi singado ngasi Manipur gi ningthau lesemba sana zawbana konungi akoiba amadi atay atopa mafam singdagi lakpa yumthong chamarom gi miyoi singda yenthokrai hiramasi gi matangda ningthauna chingtam ani gi marakta lainaramba mari adu hena session hanba amadi machin manau nungsinabagi mari adu mapung fana furup khudingmaki miyamda khanghanba ngamlagani haiki adu hingminari ngaisidadi ekoi nuaina nungsina amaga wakhal phawdongnaraga hingminabagi dugumba wakhalondo khoida leisi adi hariba khulmarigi silenausing punamak thagasai yengmadari chamchamba pot on uraga sumase ekoidari yamna mamal leiba adugumba ekoigi waraba matam sida ekoida pibiba potne lawjalaga makoibu matam leba khibikta thagasai COVID-19 gi chaithing fangdaba Khetrigao Assembly Constituency ama ohenaba AC gi MLA Nahakpam Indrajit na section thorang kaya leptana paikhatli MLA asigi mityeng makhada semkhiba Khetrigao AC COVID-19 Relief Committee da to mayai lekai da leiba athokpam joina achauba mating panglakraba matung miyoi kaya na mating panglapagi manung chana ngasi wangkhai angom lekai da leiba panthogi ima leisem ina loisangna lupa lising yangkhai gi sen gi mating pangkhrai Thambal khong saba laikai da leiba MLA gi yumda pangthokpa mating pangba duda ima leisem ina loisangi members singna MLA da senfam adu khusinakhi COVID-19 na piriba chaitheng asina awaba taraba miyamda mateng kharada orbasu pangnaba senfam adu khusinarakpa duda MLA Nahakpam Indrajitna mahaki AC-da laina asi changhandana ba honabada achauba mateng amadi oiragani Relief Committee asida ngasi fawbada tongan ba miyoi kayana angamba mateng pangbiraktuna lakli Mahaki AC gi manungda leiriba praja sing laina asidagi ngakthoknaba face mask hand sanitizer yauna polam kaya yenthokrai yumdagi mapal thokpa yadana leiriba miyam singda chana thaknaba polam kaya su yenthokrai committee asida miyamna ikai khumnariba panthau yauna miyoi kayana achoba mating pangbirakpasi yamna nungai haiki Ex-MLA RK Anandgi chahi amagi pension amadi miyamna panglakpa matenga loinana ngasidagi nauria pakhang lakpa Assembly Constituency gi manungda leiba imung singda chanaba chengsing yenthokpa hokrai Assembly Constituency asigi oina miyamgi fangadaba chengi matangda white paper ama mari leinaba singna puthokadabani haina ex-MLA RK Anandna phongdokrai
Wafam asing asi ex MLA asigi yumda pangthokpa miyamda chanaba chengsing yenthokpa amadi pawgi mifam amada phongdokhibani. RK Ananda makha taraduna COVID-19 ki laichet asina malem ki leiba kaya da sandoraktuna ngasidi miyoi kaya gi punsi manghankhrai laina asi ngakthokna bokhonabada achoba thongdang loriba singi mafamda ikai khumnaba uchari state asi COVID-19 dagi free oire hairabasu aikhoi yamna cheksinbagi mathongdi yamna tari Nauria Pakhang Lapa Kendra Gisu Laina Asidagi Hena Section Naba Miyam da Bab Tahanaba Coordinating Committee Nauria Pakhang Lakpaga Task Force Ama Semduna Tabak Paikat Pahore Amaromda Kendra Sigi Miyam gi Awaba Si Yengduna Mahagi Thagi Oina Fangba Pension Adu Chahi Amagi Apunba Senfam Amadi Nungsiba Kayana Panglakpa Mateng Loinana Ngasidagi Imung Amamamda Cheng Kezi Mari Mari Piba Hore Makhata Nasu Tangkak Naina Yentok Lagani Haki ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯤꯖꯔꯤꯕꯁꯤ ꯄꯤꯌꯣꯔꯂꯤ ꯍ꯭ꯌꯨꯃꯟ ꯀ꯭ꯔꯥꯏꯁꯤꯁꯇ ꯔꯦꯁꯄꯣꯟ ꯇꯧꯕꯅꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯋꯥꯃꯤꯟꯅꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯃ ꯊꯣꯛꯏꯗꯨꯅ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯉꯥꯏꯐꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤꯁꯨ ꯔꯤꯂꯤꯐꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯍꯥꯡꯗꯣꯛꯆꯔꯒꯅꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯕꯤꯕ ꯁꯤꯝꯄꯊꯥꯏꯖꯔ ꯋꯦꯜ ꯋꯤꯁꯔ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯅꯥꯎꯔꯤꯌꯥꯁꯤꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯡꯗꯣꯛꯆꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯃꯌꯥꯝꯒꯤ Sigi human service haigada pangbirna tabdo I welcome tawjai ex MLA RK Ananda makha taraduna ACSC gi oina miyam gi fangfam thokpa chengsing asigi madangda mayek ama seng daba si yamna laibak thibani housing miyam gi oina leiriba MLA da hairubada yamna fazadaba wafam thamlakpasi yamna laibak thibani ACSC gi oina miyam gi fangadaba chengsing asigi matangda mayek sengna khangnaba white paper ama puthokadabani haki Prime Minister Singh Kiampiri, Akogi local MLA, Aina Tazo, my cabinet decision the 25 lakhs, Sigi sanctioned away Kogi, Kenogi, Akogi MLA Fandagi, Kaitoga, Tobumiam, Simiam, Pazenda Krai, the Kamashini, Kaisina, the Ching, Takramata, and a PP the guys here. Masiam Claker Tambi, Matotain Kali, Lalam Taragadi, Quina, around Midu, the hearing person, how high he is, quite a chauba, Minister Waramgera. Sida Chenaram Tigada Oigera, contractor Oigera, Sida Chenaramagari, MLA Oigera, Sida Chenaramadi, agent Oigera, Natraga nominee Oigera, they all should be booked. Social worker Koizam Ram Krishna Elias Gogona, Thangmaiban AC Apunbagi Oina COVID-19 Amaram Oiraga, lockdown Tamkibadagi Imung Amada, Nomada Changdraba Yadraba Chana Tangnaba and Sangnapi, Thum Thao Ngasidagi Thangmaiban Ward number 3 Akoibada Labor Club Singa Kusam Naraga, Yentokpa Hokray. Ngasi Chana Tangnaba Yentokiba Duga Mari Lainana, Social worker Koizam Ram Krishna Elias Gogona Hakibada, Malemgi Laibak Pumbada Laichet Ama Oina Sandorakliba Novel Coronavirus, COVID-19 Dagi Ngangtongnaba, Marks Upiba, Social Distancing Thambibada Natana, Maram Laitana Mapan Topidana, Lenga Sina Tamliba Lockdown Nasibusaruk Yabiu Haki. Coordinating Body Kurai Koba Loop Amana Kurai Angaubi Koba Manipuri Diesel Film Ama Athingba Thamliba Si Komthokpiu Haina Film Asigi Director Amadi Script Writer Sudhir Kangzamna Ngasi Pangthokiba Pawki Mifam Amada Phongdokrai Kurai Kongpal da Laiba Netaji Memorial Club Ki Sanglenda Pangthokpa Pawki Mifam Amada Film Madugi Producer Jogesori Sairem Money Distribution Center Ki General Secretary Joy Chan Amadi Advisor Krishna Kumar Susaruk Yakhi Director Amadi Scriptwriter Sudhir Kangzamna makha taraduna Lising ani taramapangi October mangada miyam da Fongkiba Kurai Angaubi haiba film asi Film Forum Manipurgi ayaba lauraga Fongkibani. Matam maduda kanagumba amatana yaningdabagi wafam Fongdokibasu laikide. Kurai yauna mafam kayada miyam da kaptuna yenghankraba film amani. Marasida Dr. Amarjit Morangthem kauba miyoi amana Complain ama Kurai Maikei ki apunba loop ama oriba 10 Union da wakalakpadagi yasanana ba honaduna leiringai May Kunipanda Coordinating Body Kurai Kaubamana amuk thingzile haiba wafam lauktokhi Tang kumapan gi pauche singda lauktorakpasi yamna laibak thibani Karamba loop na no haibasu khangdaba Coordinating Body Kurai Kaubamana filmasi athingba thamle haibasi angakpapoi Pung ani makhairom sangba film asi Kurai nupi singbu awangba thakta thangaliba film amani haibasi loiba fawba yenglaga khangani Coordinating Body Kurai na thamliba thingbasi amuktang khantharaga komthopiu
Amarom da Film Forum Manipur gidi body asina athingba thamlakpagi matung ina forum na athingba si thambani karigumba yasinaba laklabadi komthokani haiba wafam su thamki Khuraida mayamna thambiba khurani pida mayamna lana ubiriba midyeng adugi mayamdo ko annana badu phatte haibadu unnaba honabada wangi gunda haiba gunda oriba nupasina magi khuraisgi wangmada leiba nupamana khurai nipiji maramda kayam phattana khange haibado adu unnabagi kayonda lasta adugi potu lale haibadu ulakadonina mana phattana khanba wakhando adu mateng khak khoina film sida hapsaki bani coordinating body khurai haiba koi body sida koi appeal tawjage amukasu haiba film se thubada moigi member sing tanaraga discussion tawraga atingbaje lathok pinaba ai appeal tawjage Takil da laiba blind home amadi working women hostel da laiba mid udraba singda extending council of Manipur state oirambata natana Supreme Court of India gi advocate on record oiramba laikhidraba leisangthem Rose Mani gi loinabi amadi mahaki imung manungna chana thaknaba polam sing khusinakrai tengbang polam kusina baduga mari leinana laikhidrabagi loinabi leisangthem Surnalatana laikhidraba aigi ipuroibagi tha manga farakpaga mari leinana ngasi awaba taraba singda tengbang polam kusina bani tamthiraba laichada sibo mapung fana ngakthokpa ngamnabagi damang lengakna lokhalakliba section thorang sing miyamna mapung fana sawasi haiki COVID-19 gi lockdown amadi curfew na maram oraga awaba mayok nariba langthabal kunja awang lekai gi imung singda chana thangnaba polam sing ngasi Universe Club langthabal club awang lekai na yenthokrai amuko gi mityeng makha da club asina lekai adu da leiba imung singda polam sing adu yenthokhibani Socio Development Committee amadi Maira Paibi Apun Balub Khavam Lamkhai Chumbrei Thongna Koirengai Achanbigai da leiba Leimakon Women's Abort Poirei Nawa Kolda lockdown ki awaba khara da orabasu koknaba wakhalonda ngasi chana thaknaba polam kaya yenthokrai Lok Jan Shakti Party ki team na ngasi Bedrock Recovery Punchi Lok Langol da Leiba Rehabilitation Center da LJP Northeast in Charge Women's Cell gi National Vice President Ruchida Sarmana luchingduna chana thaknaba polam kaya ki mateng pangkhrai Paugi marakta na tema bre amamuk losari Siri Siri Radha Madan Mohan Baing Namo Purva Samda Aikhoi Khwaibu Konbiramba Aribam Lakhi Kumar Sharma Aigya Lakhina Aikhoi Khwaibu Thadok Lamlaga Haukiba Tang Kunga Tare Tha Mari Inglising Aniga Kun Kalen gi Marini Panba Ningthokaba Numita Sri Guru gi Kripadagi Veis Olaga Krishna Chaitanya Das haiba nam phangjeduna Brindaban Prapti Oikre Lakliba Tang Tare Tha Manga Inglising Aniga Kun Kalen gi Tara Mangani Panba Purnima Sagu se numita Chira Usov Thokle Numit Asida Swargagi Atma Santi Gidamak Ngamjaba Bastu Kharadang Sri Harinam Sankritan Galoinana Kachagadauri Seva Fangjari Vasing Aribam Ongbi Joy Kumari Devi Aribam Brajakumar Sharma Aribam Rameshwar Sharma Aribam Dhanmani Sharma Aribam Radhakanta Sharma Aribam Ramkumar Sharma Sagolban Thangapat Mapal Imphal Breaking matung da taram nong chari makha tawa pauda COVID-19 na maram oraga lockdown tawkhibana chana thaknaba polam sing fangnadabagi matam masida ngasi Laifam Khunau Youth Development Association amadi laika asigi club pu nusijaba naharo singa puna kusamnaduna Laifam Khunau da leiriba praja sing amadi Laifam Khunau gi akoibada asan bayum da leiriba miyoi singda chana thaknaba polam sing yenthokrai LKYDA gi president su oriba Konsam Joina Makataraduna Hai COVID-19 Tengnabada lockdown asibu mapung fana bagitamak yamdaba thidana polam sing asi yenthokpani hairi Luang Sangbam da laiba the North Imphal Development and Sporting Union ngasi Luang Sangbam gi akoibada laiba awawag na masak oiraga na masoiraba fibam chadraba miyoi singda chana thaknaba polam sing tengbangkhrai Awabaga sago na duna leiriba kayada matam pumbagi oina union asigi maikadigi adumak mating pangkhigani hairi
Manipur People Party MPP की interim president L Krishnadas की मीटिंग मखादा तोंगान बा constituency निपान दा चतुना चाना थंगना बा पोलम सिंह थोखरई party asigi vice president Dr S Ibomcha working president M Amutombi yauna luchingba sing asigi team amana oinam Bisnupur Moirang Kombi Suknu Hianglam Wawagai amadi lamsang A sigi manung da leiba imung chani yang khairom da chana thangna ba polam sing adu yenthokibani Rotary Club of Polo City Imphal na COVID-19 na maram oiduna lockdown lesson kibidagi wanaraba matam masida ngasi Imphal East District ki manung chana leiba tongan ba mafam tarada nomada changdraba yadraba chana thangna ba polam sing mafam sing asida chatuna miyam da kusina krai Malem sinba thungna sandorakli ba coronavirus COVID-19 na maram oiraga lockdown tawkhibadagi yumdagi mapan thokpa yadana leiraklaba oinam kendragi khoizuman gi khunja singda state COVID-19 relief committee gi convener khumukcham jivanna virus asi ngangthoknaba mask hand sanitizer amadi nomada changdraba yadraba chana thaknaba polam kaya tengbangkhrai Khoizuman Community Hall da pangthokiba thoram maduda Prime Minister Narendra Modi ki Food for Needy haiba pausal gi matung ina ACSC ki manung chana leiba khullasigi ward number 1 dagi 5 fawba da leiba miyam dagi ka hena sotharaba miyoi tara manga khangatuna pulapna imung chamnga henbada polam singasi lemna yenthokle haina mahakna fongdokhi amadi laichet asi kananaba hidak leitabana WHO na piriba niti niyam sing ngakna chatpa mathau tai laichet asidagi ngakthoknaba aikhoi punna honaminaba changi isa na achetpa firep lodri makhai laichet asidagi ngakthokpa ngamloi haina mahakna fongdokhi Megi tang ama sinmi singi numit na lakpada numit asiga mari lainana sinmi singi mafamda ikai khumnaba utpaga loinana Wangjing Tentha Farmers Development Association na Thobal District Tekcham Loksipat amadi langa thelgi tongan ba farm singda chatuna mafam aduda thabak suriba sinmi singda chak yom yenthokuna harau tayamna chaminakhrei Lockdown na maram oraga awaba mayok nariba kakching kendra ki palel GP na konba palel gi area da leiba yumthong khudingda kendra sigi MLA Y Surchandra amadi palel jila parisad ki member su oriba kakching district ki Upa Adakshya MD Nazimuddin Anina ward member singa kusam na duna ngasi chana thaknaba polam sing yenthokrai ngasi chana thaknaba polam sing yenthokpa aduga mari leinana MLA Y Surchandra na fongdorakpada palel area da leriba miyam asi nomagi suraga nomlaga chara tanduna hingzaba miyoina ayamba oibana COVID-19 laksanaba lauthokhiba lockdown gi awaba si lamdam asigi miyam na hena mayok nabana ngasi gi tengbang polam sing asi yenthokpani haiki Hujiksin akhoi ching ngtadi yadabani na koi tum thau alu hawai chengwai ni singma mayam darkar le punina koina koi gi aina koi local MLA urbaiga koi gi sigi jila parsaki koi MD Nazimuddin upadhyaksa urbai koi na manarga mayam si yamya ba ite mari dangdi khara pc na yumthong khurigi khara pc na nasi yenbani Thobal District ki Wangkhem Kendra ki manung chanba Yairipok Singada leiba SSA School da Kendra sigi oina quarantine center thamgani haina MLA gi PRO Thinguzam Chandra Kumar na thokiba order adu leikai miyam gi apamba ki mayoktani haina Singa Ideal Club ki General Secretary Yunus Khan na thadorakpa cherol amana fongdorakli Cherol aduna makata na hai tamthiraba laichada asina maram oraga malem gi miyam nik launa leinaringai talak asida Khulakta quarantine center thamjan bahibasi malem gi miyoi khudimaki apambagi wangmadane quarantine center gi damakta di club asina atopa mafam ama silabasu yai adubu hairiba mafam asida di center thamba yaroi order asida yariba SIC Singa gi joint secretary MD Arafat Masamak amadi club asida quarantine center thambagi matangda karigumba wafam amata khanghalikhibasu leite hairi Indian Red Cross Society Thobal amadi Kakching District Branch ki team amana ngasi district ani asigi manungda leiriba achoba kaithel sing Thobal kaithel Wangjing kaithel Kakching kaithel Wawagai kaithel amadi Palel kaithel da koina chatuna pot yonbi sing amadi leiba lakpa miyoi sing da COVID-19 ga mari leinana mask season nanaba amadi physical distance thamnaba wakhal tahankhrai
Ngasigi kaithelsing asida koina chatuna pangthokiba miyamga wakhal taminabagi thoram aduga mari leinana Indian Red Cross Society Thobal District Secretary K Sadanandana phongdorakpada Kakching amadi Thobal District RCS ki pauktak matung inna hana chanaramba social distance ki mohutta miyamna isa physical distance thamnaba amadi paktaknana mask sijanaba thoram asi pangthoknabani. Indian Red Cross Society na COVID-19 thengnanaba thoram kaya makhatana pangthokigani haiki. COVID-19 laichatna maram oiduna laibak pumbada lockdown tokhibadagi miyamna thengnariba awaba kharada orbasu kokhanaba wakhalonda ngasi Thawal district ki wangkhem khulgi khara hena sotharaba imungsingda nomagi changdraba yadraba chana thaknaba polamsing yenthokrai ngasi yenthokiba polamsing adu hauze USA gi Wilmington da laiba IBM company da engineer oina thabak tawriba Laishram Basanta Kuman amadi Thawal wangkhem mayai lekai da laiba Laishram brothers na khusamnaduna yenthokibani. Manipur da khundariba Islam lining chatpa Maitai Pangal Sengi Khwaidagi Sengba Tha Ramzan Tha asida novel coronavirus laksanaba thamliba lockdown asina maram oraga Khwaidagi awaba chaitheng nanglaba Thawal district ki khangabo kendra gi manung chana leiba Sangai Yumpham gi mapuroiba laikhidrabi amasung hakchangi fibam sotharaba angang sing punna miyoi chamaromda Social United Development Organization Sangai Yumpham cheng yauna chana thaknaba polam sing yenthokrai. COVID-19 ka mari lainana Yawol Manipurna UNAID ki sponsorship makhada Child Welfare Committee Thawal ga khusamnaduna Thawal district laiba children home nipanda ngasi medical amasung sanitary kits amasung face masks na chingba sing yenthokrai. Ngasi Moreda laiba nifum do shuba Assam Rifles na International Labor Day ga mari lainana amadi lockdown gi awaba chaitheng fangliba More manung da laiba tongan ba migrants amadi local labor sing punna chaklen pijakrai. More gate number 1 Assam Rifle Post mamang da pangthokiba chaklen pijabagi thoram adu nifum do shuba Assam Rifles ki Major Ankit Sharma na mapung oiba thodang longduna pangthokibani loinana labor sing na su Assam Rifles pu thagat pafongdokhi. Ngasi Moreda laiba social worker Saiboy Haukipna Maranai Senfam Putoklaga May Day numit ka mari lainana Moreda laiba Indo-Myanmar Labor Union gi makhada lairiba sinmi chahum lomda chana thaknaba polam sing yenthokrai. Tengbang polam sing yenthokpaga mari lainana social worker Saiboy Haukipna Indo-Myanmar border thingzin kibadagi ngasi fauba thabak sufam nomfam khangdana wana leirakliba sing asina thengnariba awaba khara makhai koknaba polam sing asibu mateng pangbani haiki. Masagi yum amadi imung manung amata leizadana palel thong wangma community hall gi machi amada sangjafam lauduna nomagi afang bachaduna leliba hizam amarchit amasung Khetrimayum Dina Kumar Anida Buvon Technical and Skill Development Private Limited ki chairman Naurem Navachandrana chana thaknaba polam sing yauna selgi mateng pangkhrai loinana mafam adugi miyam da face mask su yenthokhi. Ngasi Mayo Society Jiribam na sinduna COVID-19 laksanaba frontline da thabak tawriba police, doctor, nurse amadi FCS ki staff sing da lunch pizza krai. Lunch pizza ba duga mari lainana Mayo Society Jiribam President K Ratan na hakibada malem ki oina kinaraba COVID-19 asi laksanaba thabak tawriba miyoi sing na lawriba thodang adu ikai khumnaba utpa oina Mayo Society ki makitigi lunch pizza bani haki. Amaromda Jiribam ki SP M Mobina Mayo Society bu thagaloduna lamdam asigi naha singna miyam gi awabada saruk yarakpa si thagat ningai ni matungda su ahen bathabak sing mai pak na pangthokpa ngamnaba honabiu amade Jiribam ki manung hanjin ba mafam singda leriba miyam awaba kaya mayok nare haibagi paw lakle miyam na thengnariba awaba si koknaba aikhoi punsinaduna mateng pang si haiki. COVID-19 laina asidagi ngakthoknaba laibak sinba thongna thamjinkiba lockdown ngasisu adumak leiri lockdown namaram oiduna mapan lamdagi makhoi gi state sing yoba ngamdaduna Guwahati gi Manipuri Bhavanda numit kaya nirom panduna leirakhiba Manipur gi miyoi kaya ngasi nungthil akhanaba bus marida Guwahati dagi khongsan krai
Panba yabadi Manipur, Assam amadi Nagaland lengak-singna yanakhibagi matung ina Manipur tamna chatkiba bus mari asida Guwahati da laiba hospital singda layingba lakpadagi panduna lairamba anaba kayasu yauri. TOMTV na akhanana sandaurakliba Your Voice ki thoramda karam-karamba miyoi singna makhogi wakhalon sing fongdok pirakpagi haibadu amuk puna khaminasi. Hauji Guwahati da Isanapi layengbagi laijabani maram asina hauji thokliba virus asigi maram oiduna Manipur da thokpa yadaduna laige Manipur gi pension photo kapnare ai pensioner amani pension photo kaptrabadi ai gi phangbam thokpa pension amata phangaroi ikai khumnabada matik sarba Manipur gi department sing amadi chief minister na mapanda laikhaba pensioner singbu pension phangnabagi damak matau karamna phanggadubagi haibadu khangan jari. Loislak pada maru bapa amuka na pizari. Laiba asida COVID-19 laksanaba tangkak ani thokna chatharakiba lockdown chayol aniga amuk sangdokrai. Malemgi mafam pumnamakta palan tawbugum lamdam asida su sinmi singi numit achamba thoram singa loinana pangthokrai. Sinmi singi yaifanaba ahen bathabak pakhatpagi tangai fadaba adumak lairi. Manipur ki leihau khaktada chahi kayagi mamangdagi thaduna lakliba chakhau Manipur khaktagi pothokni haina sakhangbaga loinana geographical indication tag GI tag phangba ngamkhrai. Lockdown amadi curfew ki chaitheng marakta chingtam amatani haibasi thabak oina pangthoktuna utkadabani haina Outer Manipur Parliamentary Constituency ki MP Lorho S Fozena phongdokrai. Amadi COVID-19 ngakthoknaba laingakna thamkiba lockdown amadi curfew ki awaba marakta third gender community singna makhoi masen amana amagi mateng pangnaduna hingmina hori. Ngasigi oinadi TOMTV na pizaba Manipuri Paulozare miyeng tabiri basingbo amuka na khurumjari.